Warugani haikibani, waruki adumakso, dandipini haikibani, masana yana so, laugadavani so haikibani. Warukri nupisi, warugduna sulaikri, pikri, dandi so, masana yaning bayaning daba, dandi dumadi pibahokrabani. Maralairaba mi matana, masana maralair heroi, maduna sukhangdabani, mapuduna pibahokraba dandido. Asaw bakakiba matauda, Mana haning bukhara hairam lega net off tawduna tumkhibani. Makhatana nupaduna kari hayawba, kari hairakpa khangluba natri. Mathangi numitni Sunday oibaga hayeng nonganbagidi Liza Bangalore da changkhani. Aduga naaduna leiba mapalukoiso chemcha leiringai puna mapanda puthokduna aseng manung chitjanaba hainakibaduna Mahi ngana hagonaduna ngana jak thongdungna bokhonari piba tum hagupraga breakfast to bolor matung magi kala karaktuna ngarang thakiba texting do sin tawkhrabra net hanglaba haiduna phone paikhatuni yenglubani adu buhana gumlei machi lengamdi net hanglamdi madubuda piba pisum sukchen text khara muk type tawduna mathang thajanki aduga Robert call tawi Roberna, hello. Horen nang gari purlaw. Kedorge kaisa saino. Jemjado haying changki dori. Pabungso yumda sumlation base nungaite mapanda puthongningi aduini. Jemjagi ordi amitra da hayudana harau janaba. Hawrabrama. O nang kaknati amitra budi ay hairgi. Nang risidam ta paubiko sobiariko. Tallin ko bakain bit kalaitin. Hozkan mud amti yaw den tawrisi khangdi nupi mu kushilaga yengsira kaino Bibaru barna adumaina ka hairakpaduda wakhal ama la aduna suktaramba maithungdo nongminokmi tawri somda sungai ngasi office salaroi sudini khan nupido nina hek tai tum hogolaba matung tawbaya bakari karino mamagi mateng khara pangsilaga cha thaknaba Punna kitchenda mamaga leiri. Ayingbi nakanda leiriba henjangdo sema hari. Ngasidi thabak chaloi daba natro nangbo. Chaloi Sunday nima. Phare adudi nang suti leiringai chak togane. Horen nang mama gidamta chalusi. Kaidobono kai legi ma. Nang mama do sole haibani ngakta chalusi. Kuire chatabaso. Yeng Nang mama na kalingay napahig leitabadagi nang mama na loini yengsinduna hotnabiram liba ngaktani. Hojik nang mama sonjali yumsida nupi ngakta ima isatani hojikna. Nang na sel thokpadagi nang mama na yengsindrabaso loina ngamlini. Adubo nang mama na kalingay hotnabiramba tawbiramba mayamdo aikhoina kawba yade. Sole nare harabanina managda chatana harau leblusi aikhoina karisu tawba ngamdrabaso. Mamagi wado munna taram majoli makokto haifet nomlaga hari. Hoi, chalurasi ngasi. Hayingdi office atuni. Suti lairingaida hairakli se phare. Miss Nadi masa ngamde haibado pungpha phare haibro. Ngarang su thabak chanina laklido masado ipad hek patline tawribado. Phare haibani. Nahana kaladawni ba mana chaba petpain. Khangre tawrisi. Noi anisina nasa phangi phatedo. Chaba phangi pelido tinari ni haibadane chapek sai tawrido ai mu paksale paksan banati ne yung noi ni na chari thaine tawribado khajik khakta ado mi chaning da bobu kai noi ma chaning ade tum chari dun ho chaning de na zum sadrabani na phajare dana saban singdo amuk toiba mi gi macha sing sini yengbada kaya di nungai re bubuk heklawradana pungthan hek thali Oh yar, lehurona. Mi machadongane sungang kaino khangdi. Nupido fukhagotuna thoki. Ayingbi machana chakhibado yengna noklaga lahawi. Hey, lakna bani ne nangbo. Sorry ne haidana ne amuk sarai hinba yaroi ko. Noklaga lahawi mamado. Nakalamadana kiyamba Devra Saldo Pokarakpani. Kari karamba warolei haiduna ngarang numidang so
Devras halakpado thengbana wari sagadabado matam phangkidri aduna Devras ki kada karakpani ahing thengna halakpanina ahing tumgadaba matawda Devras ningaidana tumduna lermi Kiyamba phamangda kutungduna duna lepaga machabu kauduna hudui Dev ipagi Dev tabro haguluse matam si theng ipaga wari san nungdangsu matam chana halakte nangna tawriba tabro Dev hagulu ai ngairibani Kiyamba macha hagulakpa ngaiduna le ngak lai matung Devras tumsit phadabagi yam hainingdana hagulaga pamungi kangtholduda ngaraga phami aduga tumlubagi makholduga yam hainingdana hare as baba oren sarsu yabsida ngatung tumphigi ai tumba kuidriba taningde ko nangona kanana ahing theng halu haigi hagol namitsin wa yam leirabani ne asuk yam luraba matam sida nangna ngawbu su hingale bisi karigino hayu ngarang nang karai de chatli aduga ngakwan aina ta hakinu hariba maktada nangna changsinduna haurui harisi chumra Devras tungning manbagi mamit winingduna leiribado mapana hairpa waduda ngamjebi thadana bisumani de suklaga mamito pangdun hari tawdo leirba thabuktudi thuna tawbuna phai chaluri ngara ayuri thingami makata ba yaro hedan ayi makada lerni hedan kaigino loikraba kishulaitaba wasida pabungna chumra lanbana mo hangleisibo hai tahaganu ne aduga nangna chaluriba nukuigi company dudi akoina phana munna bu honarbusu oiroidam mami ubagini ne atei de business contract sing do already akoina line tokhibe adubu nangna lamli potudi yobu ngamloine nang wagani habini ni pagi Dev baba aina huriba thabakse ayana pabungda wa hairam adunabo ai changsinduna khutlamubani hoine nang aingonda hairami adubu nang ayi wa taramdedana nangna pamlibadu tawsi adubu tahagan madu pangyada yagadaba natiko ado hojikti tawkri kedorgi tawkru slip makhata madugi matam ipana ngonda hairakani Dev adugane masina masi okhrasu wa magalei munada Devras kumdi tumilei mapadasu yenglakte adubu tari haiba kumlei Kiyambana nangna lukhoigi mayumda chatuna lukhoibu amukhana hawatpa ngamdaba mongda mapunji chupa anaba loinaduna thaname khan lakhibado lukhoina ma karisi tawdine lukhoina aduna leibanati mana sanaribani akhoigi khongdang kibana ma marumda tumina lotkibani asukuibase aina mongonda wahi ama phawba haida tumin lerakibuduna ma ona thwin hinglakibani adubu nangna magi mayumda chat hairamba wa ulambu singduna ma asonbu oire khan anaba loinabu saduna magi mamangda angawbu maja nupado thadukduna magi nakhaloina nephalapani wado tarba matung noi Devras noi nongning nonglei karigi ngarang mana pibagi company da changduna hairamba wa kharaduna mapagi maramda kharamadi mabu mapana maya marakta thadorgilbu sigi maram khara makhaidi khanglamlani khan ma harawraduna noglakpani aduga kiyambada yengbun hari khangkhrebani dukhoi kanano magi mapas kana machana khangkhrebani paba masida akoi wakhalina khanbam toktida somdana ngasai Jolly mamana lakna boy kai boy nganglakhibaduda pairi tawduna magi kada changlakpani mamana chak thongingai nahan makhai mana thabak chatpada se charuba mafi marul singdo sudoke haiduna tawringai ngarang sauraduna net off toksilaga mon mayada thamkiba phone do call lakpududa fi singdo thanamlaga phone do paikhali hello misna isaw magaloinana kaino nang tawrisibo ha yang na hairakpa khonjel duda Jolina khongda thamliba phone do phatlauthi as amuk phone do thangjilaga kaino kaidorage aina tamneng na haiba yadro na ga loi segai ge taw segai san nang dane na segai ga ipelin karino minupi nang na mari makung samna dana law khongliba dubo nati ayuk sida nangbo kari lai unaruragi o ongnaruri nang na thajilakwa ikai khangdaba lai jaw ama ongnaruri yam pharoi da bumi dina
Natiba, karino nang haido. Ay gyan tadre haiba. Nang dabo ay na kari lai tharak tawrigi. Taning di ko ay fi suge torong bapaw. Phone la ina pairakling. Aduga maram chadaba iral kadi pirakan. Narang day na iyam kari zani. Nang na i karaga ay number pito ka pabraba. Ha? Nang sauraga ay ngona tayo naraga pabraba. Need off tawrido yam tuna hangu. Adu ay ngonda pipa hangalakan kumpam kang di ay. Ngasay makay pepe ngang dun hanglamba nupido. Hayrakliba. Misnagi wato da makata na hangge toramba wato. Chaplip. Mamit anido kaziglak tori. Kay no haisi. Kanagi number kanada. Yari net off hango. Hangsina da saraga wang lay. Thame ay. Ngay ko misna ay siyang nagyan tadri. Hazanam tahira momi. Jolina adum na hayrakpado da pingamba misna kazigtap thari. Nangarang sarda kay hainagi. Kayno, kay mahinadi na, kay doragi, kay hairino mana. Khangde hairakti dudi, noy hainabadudi. Ado nangonda haigadaba, sinagadaba walay na, nang net hangalo haidana amuktoiba. Masaydagi ne ay thabak tawpongga khangdrabani. Ayga paw phawnadi haibiyadro. Thazaran, ibani paw phawnadi hairadi. Ayna text thaba halaktradi call oina tawsilodana haibani. Adu siyadi, call ekta tawsinbadu nungaitena. Adugi ngasaydagi net hangalo na tawleri. Aday hanagum ichamchamna thengnaba chagatnabadu oiringai oredi thina nganglaga cheikiyaba. Adu sumu oidre. Hojikti ko pelabani ai pen hek pelabani. Hairakliba wa mayamdana Joli matha sana makok pairaga khangi. Adubu Joli na dum leiringai misnana mo. Aday aina yam sorry dusu ataygi nade. Nang paw phawraktabagi sarkhak natana text tharaklise. Ama maga hek lakpa Sabi manba mamanaba musu mung yaksali. Text hazali ini. Nang net hangandradi adu tawni ada tawni amuk tawsili ini mengoda. Matang hairakliba wasingdo tumina taduna sawningna lerambani. Adubu misnana aroibada hairakliba waduga bibana taramdoiba karamdo mikta hekta uri. Mikup hade nupido sawninglambadagi tumin nokthori. Adubu asomda misnadi serestana sawna tamri. Tamlaiba pawtuda nupidun noksilurdi faraktarni khan khangjilaga wawain hangli. Mamana haidi karambano haidi moi marini dana sarga ado maming kay kaugeba. Moi mari surini dana karambano direct masakti khangje. Maming do Robert Hybra kaino mahaikibani. Maming do tabaga Joli masay makai nokpa khangduna lerambado majin khazik menduna noi. Aduga chimbalani da chapsanaduna khangjay. Aduga thoksada hairi. Aduni aina nahanagi khangido. Pare hojikti nangsi yaurabani. Kariba oiramni so oiramni number si nangna pitokpa. Nangna tan sawbata lena. Oh hoi aina pitokpa muta halaba. Aina pitokpa karino khangdi. Taning da chal nangi number dupu moida aina kamai pidawrige. Sono churakanu nangmusu. Adudi kaidagi moidi kamaina. Oh aduni hana tawkhibado aigi number sune kamaina tawramino khangdi chamana nani natraga hangucho nangsu number do kana daino na thamoyar thabak yame thambalai ni tong thangu ko thuna ai khangba gangam jadri nupido sanarba wari do fatkai aduga pari phone do nakanda langboi thada boi tawki tumina ngak phamlaga ungduna le ngarang tawrkiba mataw amadi mamangda krishna tabada Mabu akiba pukhan kibaduna adu warau kibani. Amuksu khali wakhalda. Mahak masak khangringaida thanakiba text callda sanakiba wari kusa. Magi mina ukiba saktamduga. Tongan mamong aduk limkiba wangang aduk tapkiba mataw. Masak ukidrabasu kanano khangkidrabasu thamoida nungsiba ihul phaurudrasu. Callda wari saba text sanaba manungdadi sakudaba magi wangang matawda lupsin. Handok pangamkida leirakhiba. Masina nakalamada thamkraga. Nupiduna masak khangba mana hainadaba. Jagana boina lakhiba piba. Mana haina khidrabasu sawning khrasu. Magi khudong thiba lambi khudingda. Pamom tingduna mayok yabirakhiba. Pumnamak singdo ningsinglei. Pumnamak singdo yenglorba matung. Krisunataba wada mabu akiba pukhanki haiduna tawbirakhiba thawdok singdo ma kauradra. Tumina leithodra. Khali, hanjin khali. Khanba yaba khalamatung.
ꯖꯣꯂꯤ ꯅꯥꯀꯟꯗ ꯁꯥꯎꯅ ꯊꯝꯈꯤꯕ ꯐꯣꯟꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯊꯝꯈꯤꯕ ꯅꯦꯠꯇꯣ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯅꯝꯂꯒ ꯑꯣꯟ ꯇꯧꯏ ꯁꯦꯀꯦꯟ ꯈꯔ ꯂꯩꯕꯒ ꯄꯥꯏꯁꯤꯜꯂꯛꯏ ꯇꯦꯛꯁ ꯃꯌꯥꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜꯅ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯈꯤꯡꯕꯗꯣ ꯃꯉꯥꯏ ꯋꯥꯆꯞꯀꯤ ꯇꯦꯛꯁ ꯉꯥꯛꯇꯅꯤ ꯌꯥꯝꯂꯨꯕ ꯅꯠꯇ꯭ꯔꯁꯨ ꯈꯔꯗꯤ ꯂꯥꯛꯏ ꯅꯨꯄꯤꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯆꯞꯀꯤ ꯆꯦꯠꯇꯨꯗ ꯆꯪꯂꯒ ꯇꯦꯛꯁꯁꯤꯡꯗꯣ ꯄꯥꯔꯨꯏ ꯄꯤꯕꯥꯅ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯆꯥꯕ ꯍꯩꯇꯦꯕꯣ ꯑꯗꯣ ꯅꯪꯅ CEO ꯍꯥꯏꯁꯦ ꯀꯅꯥ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯂꯣ ꯅꯠꯇ꯭ꯔꯒ CEOꯗꯨꯗ ꯅꯪꯅ ꯈꯔ ꯁꯝꯂꯤꯔꯣ ꯀꯩꯅꯣ ꯇꯦꯛꯁꯜꯂꯣ ꯑꯩ ꯉꯥꯏꯔꯤꯌꯦ ꯃꯄꯨꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯅꯧꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒꯦ ꯁꯥꯎꯕ ꯐꯔꯣ ꯁꯣꯔꯤ ꯍꯥꯏꯗꯅ ꯍꯥꯏꯔꯗꯨꯅꯤ ꯑꯣꯏ ꯑꯄꯪꯕꯤ ꯅꯪꯒꯤ ꯑꯗꯨꯏ ꯃꯑꯣꯡꯗꯨꯗꯅꯤ ꯑꯩꯅ ꯑꯄꯪꯕꯤ ꯍꯥꯏꯁꯦ ꯄꯥꯈꯪꯅ ꯂꯛꯅꯔꯒ ꯁꯥꯎꯔꯗꯤ ꯍꯌꯦꯡ ꯅꯨꯄꯥꯒ ꯑꯃ ꯐꯪꯉꯔꯣꯏ ꯇꯦꯛꯁ ꯍꯜꯂꯛꯀꯗ꯭ꯔꯥ ꯉꯥꯏꯕꯅꯤ ꯅꯦꯠ ꯑꯣꯐ ꯇꯧ ꯂꯩꯔꯝ ꯇꯨꯝꯖꯔꯣ ꯒꯨꯗ ꯅꯥꯏꯠ ꯈꯔꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯨꯄꯤꯗꯨꯅ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯇꯦꯛꯁꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯊꯥꯔꯝꯕ ꯇꯦꯛꯁ ꯈꯔꯗꯣ ꯆꯤꯡꯈꯠꯇꯨꯅ ꯄꯥꯔꯨꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯇꯥꯗ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯄꯪꯕꯤ ꯇꯦꯛꯁ ꯍꯜꯂꯣ ꯋꯥ ꯈꯔ ꯍꯥꯏꯒꯦ ngasi numita teksalaktradi nangi jagadagi huranba khak natana nangi mari leinaba midai so huranba horni nasana yanangdadi tholo horego huranba changba law khongtribo nangi mari leinaba mina okay nasana yarabanina ariba makai hural halagi lairamliba text krado pabalo reduna sorasang mo khondoklaga reply ma hange khan changsinduna type tawi हुरानगी हरेसो चुमना हुरालो मी ब्लेम तोरगा हुरालदी जेल द लेजनी रिप्लाई दो हेक पिखिबगा कुइदे सिनफत तवी खंगले अदुना ताकपदी नुपादो ngaraangdagi nupidugi reply ngaiduna leire habani adugo thoine nganglude nupido ubada adumna leiringai text sama lai brush torbo nangdongna yahau thingde oho aidi hugotpada ngari boi khaluri hujikta net hanglapasida तुम हगोटपगा फोन पाइब संगे कोई थबक तौरी ओके अदो सावो फरबो फत्रगा कइदोगे हाबनो फत्रदी फरो हागे तौनी अदो फरा लेरम कनाना फरी हारगे होजिगाइदुदी फत्रगा कइदोगे हाइनुना अदोदी फरे हाइ नत्रो मिगोंदा अरानबा मतौरदी नसाना नारालिया जगदबा सॉरी मयाम सॉरी सोइख्री ngapiyo ai lanjari अस यारे ए असेंगो यारबो थैंक यू अइबो ngapiबगी कनाना ngapiरे हाइरगे अदु सौजे हाइदुदी अइना लांजरे ngapiयो हारगे यारेना कइगिनो मिसनाना टेक्स पंता थाजले हाइसे मतुंग तोरमदि यौ तोरय नंगना यारे तोरय अइगोंददी जेलस कारकनुको अइना थाबनदे रोबर्टना थाबनी ngsaidagi ngangleba mayamdo thoina khanjinda teksingdo chumna reply pirubani adubu mana pibada jealous kapsinbagi matang hairakpoduda sawbo farage khalamba nupido yadre sawningna reply mafat pire angang macha maksunate adugi sumatakta chawkhraba company maki mapusu oi lemdaba tawrakano ai thabak yam chili text do chaka tharakano adu oredi sawbo fare sawdre haram aduga ngasidi Sunday ni office off lay horen chak to ga oina tharake chak thoklaga ai thabak chakani sangde kaida kai thaba kana ga chutino adu khanglaga nangai doge habano thaba kai di thaba kai gino nangna ai da sagam yelise okay haining radi chumna sumhang bani kudong thiba nangan baduda fazana chalo nupi do handakti pibana tharak liba text bawraga pisum khajik chukchan maithong imamak sili aduga nga khala matungda reply ma tabla phali kwa ketheldani mamagi mabungida anaba hangba chatoini ithanta nate mamaga chatawni handakti thariba text to send tawkhridre madubada nupido karino khan nungairaktre aduglemde chagane haina chairubaduna tasengna nupa mana ikaidana leikraba khan thakiba pibagi chetuda tumini yengduna ngaklei adumna leir matung upai leita nufido phone charge toksalamaga fi suge tawramada da wansin kre